Hojik Manipur ki tampaki mafam ayambada khundariba miyam thamoi shokna penadre wabagi kham thengba haibudu yongnare pendabagi kholaungna pumnin nille school college office sing thengkhang kayak thingjinba maru oina miyam gi khwaidigi nakna loinariba matamgi education da business da hiram khudimakta yamna maru oiriba internet mobile data wifi broadband thingjinba asinasu miyam gi punchida chobu saitheng piri asuk yamna phibam sadriba misimina mikap mirau khol maraksida manipur gi lifeline oriba imphal jirbam lambi amadi imphal dimapur lambi ani asida yamna toina maning tamna ban blockade tawba sinasu amuk hena miyamda saitheng saina chawna mayok na halli yaitong phomdongba karbarwala sanjaw paiba singdadi saitheng saina gi mahutta sendong oirambasu yai sahi ani sujilaklaba lana sida lairabana namna khundaba lamda masida haktheng imung ayamana thengnariba awabasi nomagi sizinariba polam singa masung jinjaki lan asisuni government ki matik saba service tahugdaba miyoi kayadadi lan sina sinpham thadokiba kaya yauri shupam nompham leitaba kaya su yauri adumakpu mipum khudimak ki jinjakti lepa yade hojik manipur gi mafam ayamada seng kilogram amada lupa yankhai mangadagi humpu phawbu yaure thoklebi irang asina chahi ama ani asida lamdam sigi lofum kayasu low sitlabani pothok puthok trabani asa cheng telho chanam alu thau thum mana masing phawba mapal lamdagi pusilak sijinari bani nomagi sijinadaba yadraba polam singa sigi mamaldi akiba angakpa phangna tangle wangle sadaba yadabanina ngamna nabalainari leiba phangdawa phawbu yauri hojik kham thengna wanaraba matang asida mafam amaga gi pot chegi mamalsu akaknaba arepa mamalda yonadabana ayambani marak asida inat ki chanabi tawdaba yadraba pokpa sibagi thorom sing lohong khongdongba ningol chakobuna singba thorom singsu adumak lalak sida pangthoknari laigi soidenaba pangthokpa sunate tanglaba su tangna mapot masal suna mapung phana polam sing suna leiduna yauna pangthokpana ayambani lalakta lalonba lalakta lauba lalakta inat ki thorom sing pangthoknari langi saitheng thodok wathok ki saina maraksida sendong tanba langi khudong chaba lauduna potchegi mamalda aka akum sanaba kangbusu lairabra haibusu khanadaba natte lalak sida supam nompham leitaba kayana sel khartabu phanglabadi aphangba suragi haiduna thongnarakpasu kongaini matang sida khusumanda mantikna biba lakthu biba khudong chaba lawbusu lamdam masida leiri hingliba misam aikhoina sizinariba potchai sing leiba yonbagi matangda kai hena mamal tangba masu nampuda natraga atek akai yonsilakpa phawbuda tuminna leisinba isana mangjere haiduna leithokpagi mahutta aikhoigi tanafam wakatfam leijari haibasisu pumnamakna khangjinba yamna maru oi asida sunatana lamdam sida service pibiriba passenger auto service ten house service asa athaki service pibiribana singba mamal piduna waiba matam kharagi mamal piduna sizinabana chingba khudingmak apen penda minam thanamba asigi matangda mayuk narba miyoina consumers club manipur ga tanaduna the consumers protection act lising ani taramapan gi matengna aikhoi gi hak tanduna compensation lawbo phawbu yai minam nam thak lalonba kangbuna lakchakhiduna mamal ka hena lawbi khraba leiruriba pot adu atek akai oiramlaba madi aikhoina nekluriba service adu haina khibagi onabada pamliba mawngdu yawdaba hanthaba mamalga chanadabada nampuda payment lawkhibana singbada matang aduda district commission da aiba serol thaduna matik chaba khudam sangdam piduna lupa lakh yankhai phawbugi manungda compensation thaba yai aduga state commission dana lupa lakh yankhai gi mathakta national commission dana lupa crore amadagi hena compensation tanba yai haibasi aikhoi khudimakna khangjin minaba yamna maru oi aduga mipum khudimakna masagi sena sanaba polambu oiro amabu oiro sanabigi polambu oiro mamal pidun leiba matamda the consumers protection act lisingani taramapan piriba haksing haibadi right to safety right to be informed right to choice right to be heard amasung right to seek redressal sing asi inbasu yamna maru oi aikhoigi lamdam asidadi ningthina market system leite haiba phawbu yai harau kumai matam oirakpada kaithel gilambi phawba chatpham leitana kanglon naidana arepa mamal naidana krik krik pumthan thanba mana thokpu tawnaduna pot yonba matang asigumbadadi Imphal municipality city police taxation department amadi wet and measures department na kupna senabiduna minam thanamba namthaki potyondagi consumer singbu ngakpi senbinaba hanadagi henba section thorang lokatpibasu yamna maru oi